Manipuri Ngamkhei Kaiba Yaroi amadi Manipurda athuba matamda tangdu leitaba mahousha gi punsida hanjilhallu haiba demanda United Meitei Pangal Committee UMPC Manipur na shinduna ngasi Lilong Keithel da Wakat Meepham Chathakhribaga loinana tonganba khollao kaya su laokhre Wakat Meepham athuda saruk yakhiba UMPC Manipuri General Secretary Riaz Ahmad tampakna hai tha taraga taruk phajilaklaba irang asi center amasung state lengak na ngasi fawba loisinba ngamdaba asi akanumongda kandam chawi irang asi nongbadi shoidana intharakani haina khanaduna leiringaida nongmagi misi mina henganlagliba asi laibaktibane irang asina madam oiraga namdam asi machet tana kaiba yabagi phibam amada lakle oirakliba phibam asida Meitei Pangal furupna taraina lobang amde Manipur gi apun basaktam da soklakadaba hiram amatada Meitei Pangal singna compromise tawrei haike Wakat Meepham aduda long live Manipur gi saktam kaiba yaroi athuba matamda Manipur da tangdu leitaba hanjilhallu amadi yalhomi singi punsi kalu haiba wahai sing thaba placard kaya sizinakhe loinana khollao kaya su laokhre Double engine sarkar India amadi Manipur sarkar ani makna yamna tasin usinadaba tongan ba matamgi machin naiba adugumba issue tongan ba puthoraklaga ekoi Manipur da taminariba group chama sense amaga thajanadaba mawongda puraknanabagi yamna singnaba adugumbagi fibam ama lakpasida ekoi tasengna group cham oina ekoi hairiba thudang si lawba darkar leire haina khanjadana hojik chathariba curfew matam kaktaba Manipur gi leiriba institution punamak Manipur gi karbar Manipur gi tauriba thabuk khudimak se lepsil lakpasida ekoi tasengna tanikpa wakhallon polakpana maram oirakanda UMPC na yamna daita leina Manipur shanti hanjal hangadabani haiba wakhallon siga loinana ekoi pangthok sabadu basidin protest ni